ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 6ꯀꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯊꯣꯛꯈꯤꯕ ꯑꯀꯟꯕ ꯌꯨꯍꯥꯔ ꯍꯥꯕ ꯑꯗꯨꯅ ꯅꯣꯡꯆꯨꯞ ꯊꯪꯕ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯁꯣꯛꯍꯟꯈꯤ, ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯨꯅ ꯒ꯭ꯔꯤꯟꯂꯦꯟꯗ ꯐꯥꯎꯕ ꯃꯁꯤꯒꯤ ꯏꯅꯤꯜ ꯐꯪꯈꯤ꯫ ꯌꯨꯍꯥꯔ ꯍꯥꯕ ꯑꯗꯨꯒꯤ ꯏꯄꯤꯁꯦꯟꯇꯔ ꯑꯁꯤ ꯇꯔꯀꯤꯒꯤ ꯑꯅꯥꯇꯣꯂꯤꯌꯥꯟ ꯔꯤꯖꯟꯒꯤ ꯒꯥꯖꯤꯌꯥꯟꯇꯦꯞꯀꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛ ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯦꯒꯅꯤꯇ꯭ꯌꯨꯗꯅ 8.9ꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯌꯨꯍꯥꯔ ꯍꯥꯕ ꯑꯗꯨꯗ ꯇꯔꯀꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛ ꯑꯃꯗꯤ ꯁꯤꯔꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯑꯀꯟꯕ ꯁꯥꯐꯨ ꯑꯃ ꯄꯤꯈꯤ꯫ ꯑꯍꯥꯟꯕꯗ ꯃꯤꯑꯣꯏ 3,000 ꯍꯦꯟꯅ ꯂꯩꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯤꯑꯣꯏ 1,000 ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯈꯤ ꯍꯥꯏꯅ ꯄꯥꯎꯗꯝꯅꯈꯤꯕꯅꯤ꯫ ꯑꯀꯟꯕ ꯌꯨꯍꯥꯔ ꯍꯥꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯊꯣꯛꯈꯤꯕ ꯌꯨꯍꯥꯔ ꯍꯥꯕ 195 ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ, ꯌꯨꯝ ꯀꯩ ꯑꯃꯗꯤ ꯂꯝꯕꯤ ꯊꯣꯡꯗ ꯆꯥꯎꯅ ꯁꯣꯛꯍꯟꯈꯤ꯫ ꯌꯨꯍꯥꯔ ꯍꯥꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯁꯤꯗꯒꯤ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯒꯠꯄꯗ ꯃꯇꯝ ꯀꯥ ꯍꯦꯟꯅ ꯆꯪꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯌꯨꯍꯥꯔ ꯍꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯦꯛ ꯑꯀꯥꯏ ꯀꯌꯥꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ 1,000 ꯀꯌꯥ ꯐꯨꯝꯖꯤꯟꯈꯤꯕ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯀꯌꯥ ꯃꯥꯡꯈꯤꯕ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯁꯤ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 30,000ꯒꯤ ꯃꯊꯛꯇ ꯃꯇꯝ ꯆꯥꯗꯅ ꯄꯤꯈꯝꯅꯈ꯭ꯔꯦ꯫ ꯃꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯅꯔꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯣꯏꯍꯜꯂꯦ꯫ ꯃꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗꯒꯤꯅ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯄꯤꯕꯗ ꯑꯆꯧꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯑꯋꯥꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯑꯃꯗꯤ ꯆꯪꯖꯐꯝ ꯄꯤꯅꯕ ꯇꯦꯡꯕꯥꯡ ꯆꯠꯊꯕꯗ ꯀꯥ ꯍꯦꯟꯅ ꯏꯪꯕꯅ ꯑꯆꯧꯕ ꯑꯄꯟꯕ ꯑꯃ ꯑꯣꯏꯔꯤ꯫ ꯊꯧꯗꯣꯛꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ, ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯏꯅꯕꯒꯤ, ꯑꯉꯥꯡ ꯃꯆꯥ ꯀꯌꯥ ꯁꯤꯈꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯇꯦꯛ ꯑꯀꯥꯏ ꯃꯔꯛꯇ ꯐꯨꯝꯖꯤꯟꯈꯤꯕꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯗ ꯎꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡꯒꯤ ꯃꯔꯛꯇ ꯃꯄꯥ ꯑꯃꯅ ꯑꯇꯦꯛꯄ ꯌꯨꯝꯅ ꯅꯟꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏ ꯁꯣꯛꯄ ꯋꯥꯔꯤ ꯀꯌꯥꯅꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤ꯫ ꯌꯨꯝꯒꯤ ꯑꯇꯦꯛ ꯑꯀꯥꯏꯒꯤ ꯋꯥꯐꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯈꯨꯜ ꯑꯣꯏꯅ ꯃꯥꯡꯕꯒꯤ ꯋꯥꯔꯤ ꯇꯥꯔꯤ꯫ ꯍꯤꯡꯍꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯏꯁꯤꯡ ꯅꯠꯇ꯭ꯔꯒ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯑꯊꯨꯕ ꯁꯦꯕꯥ ꯇꯧꯕꯗ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯑꯃꯗꯤ ꯅꯣꯡ ꯌꯥꯝꯅ ꯇꯥꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯅ ꯌꯨꯍꯥꯔ ꯍꯥꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯤ ꯀꯟꯕ ꯑꯃꯗꯤ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯑꯣꯄꯔꯦꯁꯟ ꯗꯣꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯔꯊ ꯆꯥꯎꯏ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯤꯑꯣꯏ 250 ꯑꯋꯥꯕ ꯇꯥꯔꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯇꯤꯝ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜ ꯂꯤꯡꯈꯠꯇꯨꯅ ꯑꯁꯣꯛꯄꯁꯤꯡ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ꯫ ꯇꯤꯝ ꯑꯗꯨꯗ ꯗꯣꯛꯇꯔ, ꯑꯣꯔꯊꯣ-ꯁꯔꯖꯟ, ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯦꯗꯤꯁꯤꯟꯒꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯌꯥꯎꯔꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤꯗ ꯂꯩꯕꯥꯛ ꯃꯁꯦꯜ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯋꯥꯐꯝ ꯈꯛ ꯅꯠꯇꯅ ꯇꯔꯀꯤꯗ ꯂꯩꯔꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯁꯃꯁ꯭ꯌꯥ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥꯅ ꯄꯤꯔꯛꯄ ꯃꯇꯦꯡ ꯑꯃꯗꯤ ꯇꯦꯡꯕꯥꯡꯁꯤꯡꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯂꯛꯄ ꯃꯇꯝ, ꯑꯗꯨꯒ ꯃꯤ ꯀꯟꯕꯒꯤ ꯃꯇꯝ ꯄꯨꯡ ꯈꯨꯗꯤꯡꯃꯛ ꯃꯃꯜ ꯂꯩꯕ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯗ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯃꯛ ꯇꯣꯉꯥꯟꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯇꯔꯀꯤꯅ ꯃꯁꯥꯒꯤ ꯂꯝꯗ ꯃꯁꯥꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯃꯤ ꯀꯟꯕ ꯑꯃꯗꯤ ꯌꯨꯝ ꯀꯩꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯃꯔꯛꯇ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯊꯤꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯆꯪꯁꯤꯟꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯔꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛ ꯈꯔꯅ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯃꯔꯝꯅ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯃꯈꯣꯏꯅ ꯃꯈꯥ ꯆꯠꯊꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯐꯤꯔꯦꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯇꯦꯡ ꯄꯤꯅꯕ ꯈꯨꯠ ꯊꯤꯡꯗꯣꯛꯄꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯇꯦꯡꯕꯥꯡ ꯄꯤꯕ ꯑꯁꯤꯃꯛꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯎꯠꯂꯤ꯫ ꯇꯔꯀꯤꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯌꯨꯍꯥꯔ ꯍꯥꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯐ꯭ꯂꯦꯁꯟ ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯅ ꯍꯤꯡꯕꯒꯤ ꯊꯥꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯁꯤꯔꯤꯌꯥꯗꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯏꯔꯥꯡ ꯀꯌꯥꯅ ꯁꯣꯛꯍꯜꯂꯤꯉꯩ ꯃꯇꯝꯗꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯁꯤꯗ ꯑꯋꯥꯕ ꯑꯃꯨꯛ ꯍꯥꯞꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯇꯦꯡꯕꯥꯡ ꯑꯁꯤꯃꯛ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯄꯔꯤꯡꯗ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯇꯔꯀꯤ ꯑꯃꯗꯤ ꯁꯤꯔꯤꯌꯥꯒꯤ ꯌꯨꯍꯥꯔ ꯍꯥꯕ ꯑꯁꯤ ꯀꯔꯤꯅ ꯑꯣꯏꯍꯟꯕꯅꯣ ꯍꯥꯏꯕꯒꯤ ꯄꯤꯅꯔꯤꯕ ꯃꯔꯝ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯑꯅꯤꯗꯤ ꯇꯔꯀꯤ ꯑꯁꯤ ꯑꯦꯅꯥꯇꯣꯂꯤꯌꯥꯟ ꯐꯣꯜꯠꯁꯤꯡꯒꯤ ꯑꯋꯥꯡ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛꯀꯤ ꯃꯔꯛꯇ ꯂꯩ, ꯑꯗꯨꯅ ꯌꯨꯍꯥꯔ ꯍꯥꯔꯛꯄ ꯌꯥꯕꯒꯤ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯂꯩ꯫ ꯃꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫
aduga amuksu mafam asida semgat sagaliba kaya asina mahaushagi phibam kaya yengshindaba amadi laukhatpham thokpa cheksil thorang laukhat howdabagi asoibe lei maru oiba maram ani asi kupna yenglaga Indiagi yuhar harakani haina launaba amadi yuhar haganba mafam singasi kupna nainaba amadi masigi cheksin thorang laukhatpa changi